Waisel Marilda Khutsemgi Echao Thoktanaba Leinaba Leingakki Loishangsingna Hotnapham Thok haina Devan Fongdorakli. Hauzik nong suba leptaba amadi ising chendabana maram oiraga kang kaya marum koksinbadagi dengue laina laichat sandorakpa asigi yenglaga Waisel Marilda Khutsemgi Echao Thoktanaba Leinaba Leingakki Loishangsingna Hotnapham Thok haina Waisel Maril Semgatpa Loop Imphal Secretary General Naurem Devan Thadorakpa Cherol amana Fongdorakli. Cherol asina hai North East Council gi senthang makada Chief Minister N Biren na luchingduna Waisel iramasi sengkraba matungda hauzik iramasi gi fibamasi mayai oirep suba nongjuna supnagi minute 5-10 hek leptana surakpada awanglomdagi chentharakpa ichelna thuba aduga kharomda chenthakibagi ichelna tappagi fibam asida leirakpana Khutsemgi ising Echao thokpa leptri masina ingkhol kayada thanariba insang napising amadi yumda yoknariba yen nganu kayamarum sirakli loinana pollution makal kayamuk thoktuna environment ki fibam ka hena sokselakpagi fibam su lakli hauzik kana sandorakliba dengue laina gi changsu Waisel Maril na koliba Imphal West na khwaidagi ihen heli hairi Ningsing bayai madudi tha asigi haukhiba chaising kunhumdoida Imphal-da 1,115 oiraga Eastana 498 oikhiba aduni asumna miyam amadi thawai panba pandaba kayagi mafamda awaba khudong thiba kayamuki chaitheng pirakli masida sunatana covid ki matamdasu Imphal West na khwaidagi henna mising yamna sikhi aduna Waisel Maril na koliba Imphal West ki AC singda tatana Khutsemgi ising Echao kaya thorakpa asina ising tungduna leiriba mafam kayada amukthum kang masing khangdana leptana oirakpana khudong thibagi chang asi atai district tagisu henna wangli hairi matam kharagi mamangda chahi kayagi mamangdagi chekpal khajinduna ising ichel thinglamba Waisel Marilda tariba ima haurak chambigi maru oiba ingkhol kaya pauduna laklaba iram asi hairiba numit nini asida chekpal thugaiduna fatta haujising lauthoktuna sengdokpikhiba asibu Waishengi lupsingna aduki matik nungaiba fongdorakli Waisel Maril semgatpa loop asi amuk khanna renovation tawduna iram asibu thawai tana semgat minaningba AC taret asida leiriba singbu mayek sengna khangatuna angama thakta Waisen iram asigi masagi right amasung responsibility mapung fana fangnaba lengakta register tawduna pangal thongna matik sana leinaba hotnaragani loinana loop asina Waisen kalhausi mutkhidawre haiba kholaw asida changsinnabasu amatta oina yanare wafam asi loop asigi vice president oiriba ahong sangbam chaw Ningombam Nauria Pakhang Lakpa AC Monitoring Committee ki Chairman Angom Tomba Irom Maizrao Wangoi AC Naurem Ibo Chauba Vice Chairman Monitoring Committee Sanjembam Nambol AC Moirangthem Manglem Tomba Ex Pradhan Hyang Thang Consultant Nauria Pakhang Lakpa AC Amasung Loop Asigi Secretary J Naurem Devan Mangang Thauda Babok Laikai Kaisamthong AC Amadi Atai Member Kayaga Loinana Hauza Thengkhang Kayada Khanaduna Laklabani Hairi